ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯅꯅꯥꯎꯕꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯕꯤꯔꯁꯤ ꯅꯅꯥꯎꯕꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ꯫ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕꯅ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯍꯩ ꯑꯗꯣ ꯆꯞ ꯃꯥꯟꯅꯅ ꯉꯥꯡꯏ꯫ ꯁꯟꯇꯣꯁꯀꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯊꯤꯔꯛꯀꯅꯨ, ꯀꯔꯤꯒꯨꯝꯕ ꯊꯤꯔꯛꯄ ꯇꯥꯔꯕꯗꯤ ꯑꯋꯥꯕ ꯇꯥꯒꯅꯤ, ꯅꯈꯣꯏ ꯃꯔꯤꯃꯛ ꯄꯨꯟꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯂꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕ ꯇꯨꯃꯤꯟꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯄꯪꯀꯤꯗ ꯀꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯑꯀꯤꯕ ꯍꯦꯟꯕꯗꯒꯤ ꯃꯆꯤꯟ ꯐꯥꯎꯕ ꯈꯨꯝꯖꯤꯟꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯒꯨꯝꯁꯤ, ꯀꯔꯤꯃꯠꯇ ꯉꯥꯡꯅꯔꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕ ꯃꯤꯠꯁꯤꯜꯂꯛꯏ, ꯆꯞ ꯃꯥꯟꯅꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯦ? ꯅꯕꯥꯅꯤꯗ ꯀꯩꯗꯧꯔꯦ? ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯍꯪꯂꯛꯏ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯀꯩꯁꯨꯝ ꯇꯧꯗꯦ, ꯅꯈꯣꯏ ꯑꯅꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯃꯉꯥꯜꯅ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯔꯒꯦ? ꯊꯣꯏꯕꯅꯁꯨ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯑꯅꯤꯗꯣ ꯈꯨꯝꯗꯦ꯫ ꯑꯣ, ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯕꯗꯤ ꯐꯔꯦꯗ꯫ ꯑꯗꯣ ꯅꯈꯣꯏꯕꯨ ꯂꯝꯖꯦꯟ ꯆꯦꯜꯂꯣꯏꯗ꯭ꯔꯣ? ꯂꯝꯖꯦꯟ ꯆꯦꯟꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯨꯁꯤꯗꯅ꯫ ꯑꯁꯨꯝꯅ ꯋꯥꯗꯨ ꯊꯩꯗꯣꯛꯅꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯄꯨꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯉꯥꯜ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣꯅꯦ, ꯑꯩꯈꯣꯏꯕꯨ ꯉꯁꯥꯏ ꯁꯟꯇꯣꯁ ꯀꯧꯕ ꯂꯥꯛꯈꯤꯀꯣ? ꯁꯟꯇꯣꯁꯇꯤ ꯀꯝꯗꯧꯕ? ꯊꯣꯏꯕꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯣꯏꯅ ꯁꯟꯇꯣꯁ ꯀꯧꯕ ꯆꯪꯕ ꯃꯇꯝꯗ ꯒꯦꯠ ꯃꯌꯥꯗ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ, ꯑꯀꯤꯕ ꯐꯪꯂꯕ ꯅꯨꯄꯤ ꯑꯃꯒ ꯁꯛꯇꯝꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈꯤꯕ ꯀꯌꯥꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯣꯏꯕꯅ ꯀꯞꯅꯤꯡ ꯀꯞꯅꯤꯡ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯁꯣꯏꯔꯔꯣꯏ, ꯏꯃꯥꯟꯅꯕ ꯁꯟꯇꯣꯁꯇꯣ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯄꯤꯔꯝꯂꯒꯅꯤ, ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯝꯂꯒꯅꯤ꯫ ꯑꯣ, ꯅꯨꯡꯉꯥꯏꯇꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯒꯅꯤ? ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯉꯁꯥꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏ ꯆꯪꯂꯒ ꯋꯥ ꯈꯔ ꯉꯥꯡꯂꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯒ ꯃꯈꯣꯏ ꯑꯅꯤꯗ ꯇꯝꯃꯤ꯫ ꯏꯇꯥꯎ, ꯁꯟꯇꯣꯁꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯋꯥ ꯑꯃꯇ ꯉꯥꯡꯂꯒꯨꯝꯁꯤ, ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯔꯅꯨ꯫ ꯃꯉꯥꯜ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏ꯫ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣই ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ, ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ? ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯃꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯟꯇꯣꯁꯀꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯔꯤꯃꯛ ꯄꯨꯟꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯀꯅꯥꯅ ꯍꯥꯏꯔꯝꯂꯤꯕ? ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯑꯃꯅ ꯑꯃ ꯈꯨꯝꯃꯤ, ꯅꯕꯥꯅꯤꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯒꯤ ꯊꯋꯥꯏ ꯆꯪꯕ ꯃꯥꯜꯂꯦ, ꯅꯕꯥꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯀꯟꯅ ꯉꯥꯡꯂꯛꯄꯅꯤ꯫ ꯏꯇꯥꯎ, ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯤ, ꯅꯕꯥꯅꯤꯒ ꯂꯩꯃꯤꯟꯅꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯗꯤ ꯃꯉꯥꯜꯒ ꯊꯣꯏꯕꯒ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯃꯈꯣꯏꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯏ꯫ ꯑꯃꯗꯨꯅꯁꯨ ꯃꯃꯤꯠꯇ ꯄꯤ ꯂꯪꯂꯤ ꯂꯪꯂꯤ ꯇꯧꯔꯒ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯝꯕꯗꯒꯤ ꯃꯉꯥꯜꯁꯨ ꯊꯣꯏꯕꯁꯨ ꯀꯤꯔꯛꯂꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯋꯥ ꯑꯃꯇ ꯉꯥꯡꯂꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯅꯔꯝꯃꯤ꯫ ꯀꯌꯥꯗ ꯃꯤꯍꯨꯟ ꯁꯣꯜꯂꯤꯕꯅꯣ, ꯄꯥꯈꯠꯅꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤꯗꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯂꯝꯖꯦꯟ ꯆꯦꯟꯕꯁꯨ ꯃꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯋꯥꯠꯄꯗꯒꯤ ꯂꯝꯖꯦꯟꯗꯣ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯄꯥꯁ ꯇꯧꯔꯛꯈꯤꯗꯦ, ꯄꯨꯟꯅ ꯃꯥꯏꯊꯤꯔꯝꯃꯤ꯫ ꯂꯝꯖꯦꯟ ꯆꯦꯟꯕ ꯅꯨꯃꯤꯠꯇꯨꯗ ꯁꯟꯇꯣꯁꯁꯨ ꯂꯥꯛꯏ꯫ ꯃꯈꯣꯏꯒ ꯂꯝꯕꯤ ꯊꯩꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯝꯖꯦꯟ ꯄꯥꯁ ꯇꯧꯗ꯭ꯔꯕ ꯇꯨꯡ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯈꯔ ꯂꯥꯞꯅ ꯃꯈꯣꯏ ꯃꯔꯤꯅ ꯁꯟꯇꯣꯁꯄꯨ ꯎꯔꯝꯃꯤ꯫ ꯑꯃꯅ, ꯑꯥꯗꯒꯤꯁꯤꯕꯨ ꯁꯟꯇꯣꯁ ꯅꯠꯇ꯭ꯔꯥꯅꯦ? ꯃꯉꯥꯜꯅ, ꯃꯥꯅꯤꯅꯦ, ꯑꯩꯈꯣꯏ ꯀꯧꯁꯤꯔꯥ? ꯉꯥꯏꯈꯣ, ꯌꯦꯡꯉꯣ, ꯀꯣꯟꯅ ꯌꯦꯡꯉꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯗꯤ ꯀꯤꯅ ꯀꯤꯅ ꯁꯟꯇꯣꯁꯀꯤ ꯃꯅꯥꯛꯇ ꯀꯅꯥ ꯂꯥꯛꯄꯅꯣ, ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯌꯦꯡꯉꯤ꯫ ꯑꯃꯅ ꯑꯃꯨꯛ ꯊꯥꯖꯗꯕꯗꯒꯤ ꯃꯥꯒꯤ ꯀꯔꯥꯡꯂꯝꯗ ꯌꯨꯡꯊꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥ ꯂꯦꯞꯂꯤꯕꯅꯣ, ꯀꯅꯥ ꯂꯩꯕꯅꯣ, ꯑꯇꯣꯞꯄ ꯂꯥꯏꯁꯤꯡ ꯄꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ
ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯎꯗꯕꯗꯒꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯆꯪꯂꯒ ꯁꯥꯟꯇꯣꯁꯄꯨ ꯌꯨꯝ ꯇꯝꯅ ꯄꯨꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅꯁꯨ ꯈꯟꯅꯕ ꯃꯇꯥꯡꯅꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯃꯤꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨ ꯐꯥꯎꯔꯒ ꯃꯈꯣꯏ ꯃꯔꯤꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯥꯟꯇꯣꯁꯇꯤ ꯃꯥꯒꯤ ꯂꯦꯞꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯩꯔꯝꯗꯕꯗꯒꯤ ꯀꯗꯣꯝ ꯆꯠꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤ ꯐꯪꯈꯤꯗ꯭ꯔꯦ ꯐꯪꯗꯕꯗꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯕꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯂꯩꯐꯝ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯉꯥꯟꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯎꯕꯗꯨꯕꯨ ꯂꯥꯏꯗꯤ ꯅꯠꯇꯦꯀꯣ ꯇꯁꯦꯡꯅ ꯁꯥꯟꯇꯣꯁꯅꯤꯀꯣ ꯃꯈꯣꯏ ꯃꯔꯤꯃꯛ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯃꯝꯃꯤ ꯎꯗꯤ ꯎꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯥꯟꯇꯣꯁ ꯂꯩꯔꯝꯗꯕꯗ ꯃꯈꯣꯏ ꯄꯨꯟꯅ ꯄꯥꯈꯠꯂꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯁꯥꯟꯇꯣꯁꯀꯤ ꯃꯇꯥꯡꯗ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯄꯥꯝꯗꯦ ꯀꯔꯤꯒꯨꯝꯕ ꯁꯥꯟꯇꯣꯁꯀꯤ ꯂꯝꯕꯤ ꯊꯤꯔꯛꯄ ꯇꯥꯔꯕ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯄꯨꯒꯦ ꯈꯟꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯃꯔꯤ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯀꯌꯥꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯍꯦꯟꯅ ꯄꯥꯈꯠꯂꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯝꯖꯦꯟꯁꯨ ꯉꯝꯗꯕꯅꯤꯅ ꯃꯉꯥꯜꯅ ꯊꯣꯏꯕꯗ ꯍꯥꯏꯔꯝꯃꯤ ꯃꯉꯥꯜ ꯊꯣꯏꯕ ꯅꯈꯣꯏ ꯑꯅꯤ ꯇꯝꯃ ꯂꯥꯛꯂꯣ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ ꯑꯩꯈꯣꯏ ꯅꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯅꯠꯇꯦ ꯅꯈꯣꯏ ꯊꯣꯛꯄ ꯁꯥꯟꯇꯣꯁ ꯄꯨꯔꯛꯀꯦꯔꯥ ꯄꯨꯔꯛꯑꯣꯏꯔꯥ ꯈꯪꯗꯦ ꯅꯈꯣꯏ ꯑꯅꯤꯒ ꯄꯨꯟꯕ ꯌꯥꯝꯅ ꯀꯤ ꯑꯩꯈꯣꯏ ꯆꯠꯂꯝꯃꯒꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯃꯉꯥꯜꯒ ꯊꯣꯏꯕꯒꯁꯨ ꯀꯤꯔꯤꯕꯅꯤ ꯃꯈꯣꯏꯁꯨ ꯂꯝꯖꯦꯟ ꯄꯥꯁ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯤꯉꯩꯁꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯌꯨꯝꯕꯨ ꯌꯧꯔꯕꯗꯤ ꯃꯈꯣꯏ ꯊꯣꯛꯄ ꯁꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯈꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯅꯍꯥ ꯍꯥꯏꯕꯁꯦ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯤ ꯌꯦꯡꯉꯨ ꯇꯨꯡꯒꯤ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯈꯟꯗꯦ ꯉꯥꯏꯍꯥꯛꯀꯤ ꯑꯀꯤꯕ ꯀꯌꯥ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯟꯇꯣꯁꯀꯤ ꯃꯔꯝꯗ ꯋꯥ ꯍꯪꯂꯛꯄ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯁꯦꯡꯕ ꯈꯨꯝꯒꯅꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯗꯨꯅ ꯃꯈꯣꯏ ꯊꯣꯛꯄ ꯁꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯗꯨꯅ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯁꯥꯟꯇꯣꯁꯄꯨ ꯂꯥꯏ ꯇꯝꯅꯩ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤ ꯑꯃ ꯊꯣꯛꯏ ꯍꯥꯏꯅꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯊꯜꯂꯝꯂꯒ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅꯃꯛ ꯌꯨꯝ ꯇꯝꯅ ꯆꯠꯅꯈꯤꯔꯝꯃꯤ ꯁꯥꯟꯇꯣꯁ ꯃꯍꯥꯛ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯦ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕ ꯀꯣꯏꯆꯠ ꯆꯠꯂꯒ ꯁꯥꯟꯅꯔꯤꯕ ꯇꯝꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯍꯦꯟꯅ ꯄꯦꯜꯂꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯥꯒꯤ ꯑꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯕꯗꯣ ꯄꯥꯡꯊꯣꯛꯄ ꯉꯝꯂꯅꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯁꯥꯟꯇꯣꯁꯁꯨ ꯂꯝꯖꯦꯟ ꯆꯦꯟꯐꯝ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯁꯥꯟꯇꯣꯁ ꯍꯧꯖꯤꯛ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯇꯁꯦꯡꯅꯃꯛꯁꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯉꯥꯎꯗꯦ ꯃꯤꯅ ꯀꯧꯕꯁꯨ ꯀꯌా ꯈꯨꯝꯗꯕ ꯃꯁꯥꯗ ꯍꯩꯅꯤꯡꯕꯒꯨꯝ ꯍꯩꯅꯤꯡꯗꯕꯒꯨꯝ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ ꯃꯃꯥꯟꯅꯕꯁꯤꯡ ꯍꯦꯛ ꯃꯥꯡꯈꯤꯕꯗꯒꯤ ꯁꯥꯟꯇꯣꯁ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜꯒꯤ ꯂꯥꯏꯐ ꯑꯗꯣ ꯂꯥꯛꯄ ꯍꯧꯏ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯦ ꯏꯆꯥꯏ ꯆꯥꯏꯍꯟꯕꯗꯧꯅ ꯊꯜꯂꯝꯕꯅꯤ ꯁꯥꯟꯇꯣꯁꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯥꯅ ꯑꯁꯦꯡꯕ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯈꯜꯂꯛꯏ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯃꯗꯤ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯃꯃꯥꯟꯅꯕ ꯑꯅꯤꯕꯨ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯈꯤꯕ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯃꯨꯛꯁꯨ ꯌꯨꯝ ꯑꯁꯤꯗ ꯎꯔꯤꯕ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯂꯥꯏꯅꯤ ꯕꯨꯠꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯣ ꯑꯩꯕꯨꯗꯤ ꯃꯥꯅ ꯍꯥꯠꯇꯦ ꯀꯔꯤꯒꯤꯗꯃꯛꯅꯣ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯀꯥꯗ ꯐꯝꯃꯤ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯑꯗꯣ ꯃꯥꯅ ꯏꯁꯩ ꯉꯪꯂꯕꯁꯨ ꯏꯁꯩ ꯁꯛꯂꯕꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯁꯥꯟꯇꯣꯁꯀꯤ ꯃꯤꯠꯃꯥꯡꯗ ꯎꯍꯜꯂꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯌꯨꯝꯗ ꯊꯕꯛ ꯇꯧꯕꯗꯧꯅ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃꯁꯨ ꯎꯍꯜꯂꯤ ꯃꯥꯅ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤꯗꯨꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯥꯟꯇꯣꯁꯅ ꯋꯥ ꯍꯪꯕꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯥꯅ ꯁꯥꯎꯗꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯀꯤ ꯑꯈꯪ ꯅꯪꯂꯕ ꯁꯛꯐꯝ ꯑꯃꯁꯨ ꯑꯗꯨꯝ ꯎꯍꯜꯂꯛꯏ ꯃꯁꯤꯗ ꯁꯥꯟꯇꯣꯁ ꯍꯦꯟꯅ ꯋꯥꯏ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯁꯤꯒ ꯃꯍꯥꯛꯀ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯇꯪꯗꯤ ꯁꯥꯔꯒꯦ ꯍꯥꯏꯗꯨꯅ ꯁꯥꯟꯇꯣꯁ ꯈꯜꯂꯛꯏ ꯃꯍꯥꯛꯀꯤ ꯂꯝꯖꯦꯟꯁꯨ ꯆꯦꯟꯈꯤꯗ꯭ꯔꯦ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡ ꯊꯝꯐꯝ ꯇꯣꯉꯥꯟꯅ ꯀꯥ ꯑꯃ ꯂꯩ ꯅꯍꯥꯟ ꯃꯈꯩ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕ ꯀꯥꯅꯤ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯟꯇꯣꯁꯇ ꯁꯣ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯏ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯤꯡꯕ ꯇꯥꯔꯕꯁꯨ ꯑꯁꯤꯗ ꯄꯣꯠꯆꯩꯁꯤꯡ ꯄꯨꯟꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯊꯣꯡꯂꯒ ꯆꯥꯎ ꯍꯥꯏꯗꯨꯅ ꯁꯥꯟꯇꯣꯁꯇ ꯇꯥꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯏ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯀꯤꯍꯟꯗꯦ ꯋꯥꯔꯤ ꯁꯥꯟꯅꯕꯈꯛ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯁꯣꯛꯄ ꯌꯥꯗꯕꯅꯤ ꯁꯥꯟꯇꯣꯁ
ꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯀꯔꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯒꯦ? ꯑꯩ ꯁꯤꯔꯕꯁꯨ ꯁꯤꯔꯒꯦ, ꯑꯩꯗꯤ ꯅꯍꯥꯟꯗꯒꯤ ꯁꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯑꯁꯦꯡꯕ ꯑꯃꯇꯪꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯁꯟꯇꯣꯁꯁꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯦ꯫ ꯋꯥꯔꯤ ꯐꯅ ꯀꯟꯅ ꯁꯥꯅꯕ ꯍꯣꯠꯅꯩ, ꯄꯥꯎꯈꯨꯝꯁꯨ ꯄꯤꯗꯦ꯫ ꯏꯁꯩꯗꯤ ꯑꯗꯨꯝ ꯉꯪꯉꯤ꯫ ꯑꯁꯨꯝꯅ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ 4ꯅꯤ 5ꯅꯤꯁꯦ ꯁꯟꯇꯣꯁ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯕꯗꯤ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯆꯦꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯈꯣꯏꯒꯤ ꯊꯣꯛꯐꯝ ꯒꯦꯠ ꯑꯗꯨꯁꯨ ꯃꯁꯥꯅ ꯂꯣꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯁꯟꯇꯣꯁꯅ ꯎꯄꯥꯏ ꯂꯩꯇ ꯌꯥꯝꯅ ꯋꯥꯅ 4ꯅꯤ 5ꯅꯤꯁꯦ ꯈꯥꯡꯂꯛꯄꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛ ꯆꯥꯛ ꯆꯥ ꯇꯣꯛꯂꯕ ꯇꯨꯡꯗ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯨꯝꯊꯕꯁꯨ ꯁꯨꯡꯌꯥ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯁꯨ ꯅꯠꯇꯕ ꯂꯥꯏ ꯑꯃꯒ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯂꯩꯕ ꯌꯥꯅꯤ? ꯀꯅꯥꯅ ꯄꯣꯊꯥꯕ ꯌꯥꯒꯅꯤ? ꯀꯤꯅ ꯈꯥꯡꯂꯛꯂꯕꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯂꯕꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇꯅꯒ ꯑꯣꯏꯔꯦ꯫ ꯄꯣꯊꯥꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯗ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯝ ꯇꯨꯝꯊꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯣꯟꯒ ꯀꯣꯛꯀ ꯍꯦꯛ ꯇꯥꯏꯅꯕ ꯌꯥꯗꯕ ꯃꯤꯅꯤ꯫ ꯃꯤꯅꯠ 5-10ꯒꯤ ꯃꯇꯨꯡꯗꯗꯤ ꯁꯟꯇꯣꯁ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒꯗꯤ ꯉꯁꯤꯒꯤ ꯃꯪꯂꯥꯟ ꯑꯁꯤꯗꯗꯤ ꯃꯉꯣꯟꯗ ꯀꯤꯍꯜꯂꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯎꯍꯜꯂꯝꯗꯦ꯫ ꯃꯃꯥꯡꯊꯛꯀꯤ ꯈꯔ ꯀꯨꯏꯔꯕ ꯋꯥꯔꯤ ꯑꯃꯒꯤ ꯊꯧꯗꯣꯛꯇ ꯃꯁꯦꯟ ꯃꯔꯥꯡꯑꯣꯏ ꯀꯔꯤꯑꯣꯏ ꯑꯗꯨꯝ ꯎꯔꯛꯏ꯫ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯥꯒꯤ ꯃꯄꯥꯗ ꯇꯣꯏꯅ ꯉꯥꯡꯗꯨꯅ, "ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯈꯔ ꯊꯨꯅ ꯁꯥꯔꯁꯤꯕ, ꯑꯁ ꯈꯔ ꯊꯨꯅ ꯁꯥꯁꯤꯕ." ꯃꯄꯥꯅꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ, "ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯏꯄꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯨꯡꯍꯟꯒꯅꯤ, ꯁꯥꯔꯅꯤ, ꯈꯔ ꯊꯨꯅ ꯁꯥꯔꯅꯤ." ꯑꯗꯨꯕꯨ ꯏꯄꯥ ꯏꯆꯥꯗꯃꯛ ꯂꯩꯕꯅꯤ, ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯃꯆꯥꯅꯨꯄꯤꯅ ꯈꯨꯝꯃꯤ, "ꯑꯁ ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ ꯄꯥꯕꯨꯡ, ꯁꯥꯕꯤꯌꯨ, ꯃꯔꯝ ꯌꯥꯝꯅ ꯂꯩꯌꯦꯕ, ꯁꯥꯎꯀꯣ." ꯑꯁꯨꯝꯅꯁꯨ ꯃꯇꯦꯗꯨ ꯎꯍꯜꯂꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯆꯍꯤ 40 ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ, "ꯑꯦ ꯏꯕꯦꯝꯃ, ꯅꯅꯥꯎꯕꯤ, ꯔꯣꯃꯤꯌꯣꯗꯣ ꯉꯁꯥꯏꯃꯛꯈꯤ ꯅꯪꯅ ꯉꯥꯏꯔꯤꯕꯅꯤ, ꯑꯥꯗꯒꯤ ꯎ ꯄꯔꯦꯡ ꯁꯥꯟꯅ ꯍꯧꯕ ꯂꯝꯄꯥꯛꯇꯣ ꯑꯗꯨꯒꯤ ꯃꯌꯥꯗ ꯐꯝꯂꯒ ꯉꯥꯏꯍꯧꯕꯅꯤ꯫ ꯃꯥꯁꯤꯕꯨ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯑꯩꯉꯣꯟꯗ ꯉꯔꯪ ꯉꯪꯂꯕꯅꯤ, ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯈꯪꯗꯦ, ꯉꯁꯤꯗꯣ ꯃꯥ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯗꯤ ꯍꯥꯏꯅꯤ ꯍꯥꯏꯕꯅꯤ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯅꯅꯥꯎꯕꯤ, ꯍꯥ, ꯑꯁꯦꯡꯕ꯭ꯔꯥꯅꯦ? ꯑꯁꯦꯡꯕ, ꯐꯥꯒꯤꯗꯤ ꯅꯠꯇꯦꯀꯣ?" ꯅꯨꯄꯥꯗꯨꯅ, "ꯑꯩꯅꯕꯨ ꯐꯥꯒꯤ ꯇꯧꯒꯗ꯭ꯔꯣ? ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯌꯨꯡꯕ ꯇꯥꯜꯂꯛꯇꯣ ꯑꯗꯨꯗ ꯅꯪ ꯂꯥꯛꯑꯣ, ꯅꯪ ꯂꯥꯛꯑꯣꯀꯣ, ꯅꯪ ꯂꯥꯛꯑꯣꯀꯣ." ꯑꯁꯨꯝꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯁꯣꯟꯊꯥꯡꯅꯅ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯍꯧꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯅꯅꯥꯎꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯄꯪꯀꯞꯇ ꯀꯞꯄ, ꯄꯪꯂꯥꯎꯗ ꯂꯥꯎꯕ, ꯃꯥꯅ ꯂꯥꯎꯕ ꯀꯞꯄꯗꯣ ꯀꯅꯥꯃꯠꯇ ꯇꯥꯗꯕꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯁꯨ ꯁꯟꯇꯣꯁꯀꯤ ꯃꯪꯂꯥꯟꯗꯨꯗ ꯑꯗꯨꯝ ꯎꯍꯜꯂꯤ꯫ ꯁꯟꯇꯣꯁ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯃꯉꯥ ꯑꯗꯨ ꯐꯔ ꯍꯥꯏꯔꯒ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯤꯠꯁꯤꯜꯂꯛꯏ꯫ "ꯑꯦ, ꯀꯔꯤ ꯃꯪꯂꯥꯟꯅꯣ? ꯑꯩꯅ ꯎꯔꯤꯕꯗꯨꯕꯨ ꯀꯔꯤ ꯃꯪꯂꯥꯟꯅꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯟꯇꯣꯁ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯁꯟꯇꯣꯁ ꯇꯨꯝꯊꯕ ꯌꯥꯗꯕꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯌꯨꯝꯌꯥꯏꯔꯣꯝꯗ ꯂꯥꯛꯏ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯀꯥꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯕꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯀꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯀꯗꯣꯝꯗ ꯂꯩꯕꯅꯣ, ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯝꯅꯤ꯫ ꯃꯊꯛꯀꯤ ꯀꯥ ꯑꯇꯩꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯎꯗꯕꯗꯒꯤ ꯄꯥꯛꯊ ꯆꯦꯞꯊ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯊꯪꯅꯕ ꯀꯥ ꯑꯃꯈꯛ ꯊꯣꯡ ꯍꯥꯡꯉꯤ꯫ ꯃꯩꯁꯨ ꯉꯥꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯃꯇꯝꯅꯤ꯫ ꯁꯟꯇꯣꯁ ꯊꯣꯡ ꯍꯥꯡꯂꯤꯕꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛ ꯆꯪꯉꯤ꯫ ꯆꯪꯕꯁꯨ ꯀꯤꯔꯤ꯫ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯃꯌꯥ ꯑꯣꯏꯔꯕꯅ ꯇꯞꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯂꯧꯍꯟꯗꯕ ꯃꯈꯩ ꯁꯟꯇꯣꯁ ꯑꯗꯨꯝ ꯆꯠꯂꯛꯏ꯫ ꯉꯥꯔꯒ ꯇꯞꯅ ꯆꯠꯂꯛꯄꯅꯤ꯫ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯒꯤꯗꯣ ꯀꯔꯤ ꯇꯧꯔꯤꯕꯅꯣ, ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯛꯄꯅꯤ꯫ ꯈꯔ ꯅꯛꯁꯤꯜꯂꯛꯄꯗꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯦ꯫ ꯂꯩꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯃꯨꯡ ꯑꯃ ꯊꯥꯏ꯫ ꯃꯤꯡꯁꯦꯜꯁꯨ ꯏꯄꯥꯛ ꯄꯥꯛꯅ ꯑꯃꯈꯛ ꯐꯛꯂꯥꯡꯗ ꯅꯞꯏ꯫ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯦꯕꯜ ꯑꯃꯁꯨ ꯂꯩ, ꯆꯧꯀ꯭ꯔꯤꯁꯨ ꯊꯥꯏ꯫
ꯆꯧꯀꯤꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯗꯨ ꯐꯝꯃꯤ ꯑꯗꯨꯒ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇꯅ ꯈꯔ ꯄꯥꯛꯂꯞꯇꯕ ꯐꯣꯇꯣ ꯑꯃꯁꯨ ꯂꯩ ꯐꯣꯇꯣ ꯑꯗꯨꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯂꯤꯕ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤꯕ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕ ꯏꯁꯩ ꯀꯌꯥ ꯑꯃ ꯁꯛꯂꯤꯕꯗꯣ ꯁꯟꯇꯣꯁꯅ ꯎꯔꯝꯃꯤ ꯁꯟꯇꯣꯁ ꯃꯗꯨ ꯎꯕꯗꯒꯤ ꯀꯅꯥꯒꯤ ꯐꯣꯇꯣꯅꯣ ꯃꯥꯅ ꯌꯦꯡꯂꯤꯕꯁꯤꯕꯣ ꯀꯅꯥꯒꯤ ꯐꯣꯇꯣꯅ ꯁꯤꯕꯣ ꯑꯁꯤ ꯀꯥꯁꯤꯗꯤ ꯑꯃꯨꯛꯀ ꯊꯣꯡ ꯍꯥꯡꯕ ꯎꯗꯦ ꯀꯅꯥꯒꯤ ꯐꯣꯇꯣꯅ ꯁꯤꯕꯣ ꯑꯁꯨꯝꯅ ꯁꯟꯇꯣꯁ ꯊꯣꯡꯒꯤꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯄꯥꯛꯊ ꯌꯦꯡꯉꯤ ꯃꯥꯅ ꯑꯗꯨꯝꯅ ꯀꯤꯅ ꯌꯦꯡꯂꯒ ꯊꯣꯡꯒꯤꯜꯗ ꯌꯥꯜꯂꯤꯕ ꯄꯗꯥꯔ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯦꯞꯃꯤ ꯑꯗꯨꯕꯨ ꯄꯗꯥꯔ ꯑꯗꯨꯕꯨ ꯈꯔ ꯀꯟꯅ ꯌꯥꯟꯊꯔꯨꯕꯗꯒꯤ ꯁꯟꯇꯣꯁ ꯄꯗꯥꯔ ꯑꯗꯨ ꯇꯠꯇꯨꯅ ꯊꯣꯡꯒꯤꯜ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯃꯍꯥꯛ ꯎꯞꯁꯤꯟꯅ ꯇꯨꯔꯝꯃꯤ ꯁꯟꯇꯣꯁ ꯍꯦꯛ ꯇꯨꯈꯤꯕꯗꯒꯤ ꯃꯈꯣꯟꯅ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯐꯣꯇꯣ ꯌꯦꯡꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯗ ꯑꯣꯟꯊꯣꯔꯛꯏ ꯁꯟꯇꯣꯁꯁꯨ ꯇꯨꯕ ꯍꯧꯒꯠꯂꯦ ꯅꯨꯄꯤ ꯑꯗꯨ ꯁꯟꯇꯣꯁꯇ ꯈꯔ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯁꯛꯐꯝꯗꯤ ꯑꯀꯤꯕ ꯁꯛꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯗꯦ ꯁꯟꯇꯣꯁꯁꯨ ꯅꯨꯄꯤꯗꯨꯅ ꯁꯥꯎꯅ ꯌꯦꯡꯂꯛꯄꯗꯨ ꯎꯕꯗ ꯈꯔ ꯄꯥꯈꯠꯂꯦ ꯅꯨꯄꯤꯗꯣ ꯃꯆꯤꯟ ꯑꯗꯨ ꯏꯔꯥꯎ ꯂꯥꯎꯅ ꯋꯥ ꯉꯥꯡꯊꯣꯔꯛꯏ ꯅꯪ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ ꯑꯁꯤꯗ ꯀꯔꯤꯒꯤ ꯆꯠꯂꯛꯄꯅꯣ ꯑꯁꯤꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯅꯪ ꯀꯅꯥꯅ ꯄꯤ ꯀꯔꯤꯒꯤꯗꯃꯛ ꯆꯠꯂꯛꯄꯅꯣ ꯁꯟꯇꯣꯁꯇꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯁꯪꯒꯠꯂꯛꯄ ꯃꯇꯝꯗ ꯀꯤꯕꯅ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎ ꯁꯪꯒꯠꯂꯒ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯟꯇꯣꯁ ꯇꯞꯅ ꯈꯨꯝꯃꯤ ꯉꯁꯤꯗꯤ ꯅꯪꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ ꯑꯗꯨꯒ ꯑꯩꯕꯨ ꯅꯪꯅ ꯐꯥꯔꯒ ꯊꯝꯃꯤꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯦꯕꯜ ꯃꯊꯛꯇ ꯅꯪꯅ ꯌꯦꯡꯂꯤꯕ ꯐꯣꯇꯣꯗꯨꯅ ꯀꯅꯥꯒꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯑꯁꯤꯗ ꯂꯩꯕꯁꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯑꯩꯕꯨ ꯐꯥꯕꯒꯤ ꯃꯔꯝꯁꯨ ꯍꯥꯏꯕꯤꯌꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯄꯥꯡꯂꯒꯦ ꯑꯩ ꯇꯨꯝꯐꯝ ꯆꯥꯐꯝ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯁꯟꯇꯣꯁꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯈꯨꯠ ꯂꯣꯜꯂꯒ ꯀꯞꯂꯛꯏ ꯅꯨꯄꯤ ꯑꯗꯣ ꯁꯥꯎꯕꯁꯨ ꯉꯟꯍꯟꯗꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪ ꯆꯠꯂꯛꯀꯅꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯋꯥꯕ ꯇꯥꯒꯅꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯁꯟꯇꯣꯁ ꯍꯟꯖꯤꯟ ꯍꯥꯏꯖꯩ ꯃꯥꯒꯤ ꯃꯪꯂꯥꯟꯗꯁꯨ ꯎꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯔꯕꯁꯨ ꯇꯞꯅ ꯇꯝꯃꯛꯏ ꯅꯪꯒꯤ ꯃꯤꯡ ꯅꯅꯥꯎꯕꯤ ꯀꯧꯕ꯭ꯔꯥ ꯑꯗꯨꯒ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯁꯦ ꯔꯣꯃꯤꯌꯣ ꯀꯧꯕ꯭ꯔꯥ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯃꯥꯒꯤ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯗꯨꯕꯨ ꯍꯟꯖꯤꯜꯂꯒ ꯁꯟꯇꯣꯁꯇ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯟꯇꯣꯁꯁꯨ ꯍꯟꯖꯤꯟ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯨ ꯅꯪꯒꯤ ꯃꯤꯡ ꯅꯅꯥꯎꯕꯤ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯡꯅ ꯔꯣꯃꯤꯌꯣ ꯀꯧꯕ꯭ꯔꯥ ꯅꯅꯥꯎꯕꯤ ꯍꯟꯗꯛꯇꯤ ꯄꯥꯎꯈꯨꯝ ꯇꯞꯅ ꯄꯤꯔꯛꯏ ꯆꯨꯝꯃꯤ ꯑꯩꯒꯤ ꯃꯤꯡ ꯅꯅꯥꯎꯕꯤ ꯑꯗꯨꯒ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯁꯦ ꯃꯥꯒꯤ ꯃꯃꯤꯡꯅ ꯔꯣꯃꯤꯌꯣ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯁꯟꯇꯣꯁꯅ ꯈꯨꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯦ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯅꯣ ꯌꯥꯝꯅ ꯎꯏ ꯃꯪꯂꯥꯟꯁꯤꯗ ꯑꯁꯦꯡꯕ ꯀꯔꯤꯅꯣꯗꯤ ꯈꯪꯗꯦ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯅꯪꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯎꯏ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯃꯤꯠꯇꯒꯤ ꯄꯤꯗꯤ ꯇꯥꯔꯤ ꯁꯟꯇꯣꯁꯄꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯥꯅ ꯋꯥꯔꯤ ꯂꯤꯕ ꯌꯥꯗꯕꯒꯤꯅꯤ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯃꯤꯗꯨꯗꯤ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯃꯤ ꯑꯗꯨꯒꯤ ꯃꯪꯂꯥꯟꯗ ꯅꯪꯕꯨ ꯎꯔꯛꯀꯅꯤ ꯅꯪꯒꯤ ꯃꯤꯡ ꯈꯪꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯡꯁꯨ ꯃꯥꯅ ꯈꯜꯂꯛꯀꯅꯤ ꯅꯪꯒꯤ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤꯁꯤꯡ ꯃꯇꯦꯛ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯎꯔꯛꯀꯅꯤ ꯍꯥꯏꯕ ꯀꯌꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯅꯅꯥꯎꯕꯤ ꯉꯥꯏꯔꯛꯄꯅꯤ ꯉꯁꯤꯗꯤ ꯁꯟꯇꯣꯁꯅ ꯑꯗꯨꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯅꯅꯥꯎꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯄꯦꯟꯖꯕꯅꯤ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯃꯤꯗꯣ ꯂꯩꯔꯦ ꯃꯍꯥꯛꯁꯤꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯅꯅꯥꯎꯕꯤꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯄꯦꯟꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯅꯥꯎꯕꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯊꯃꯣꯏ ꯁꯣꯛꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ ꯁꯟꯇꯣꯁꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯀꯤꯔꯤꯕꯅꯤ ꯃꯍꯥꯛ ꯃꯤ ꯅꯠꯇꯦ ꯂꯥꯏꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯤꯅ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯍꯪꯂꯤꯕꯅꯤ ꯁꯟꯇꯣꯁꯅ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯀꯌꯥ ꯑꯁꯤꯕꯨ ꯄꯨꯟꯅ ꯆꯨꯝꯂꯕꯗꯤ ꯀꯔꯤꯒꯤꯗꯃꯛ ꯅꯪ ꯁꯤꯗ ꯂꯩꯔꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯑꯁꯤꯕ ꯊꯋꯥꯏ ꯑꯃ ꯑꯣꯏꯅ ꯑꯁꯤꯗ ꯂꯩꯕꯒꯤ ꯃꯔꯝ
ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯁꯤꯡ ꯑꯗꯣ ꯑꯩ ꯄꯨꯟꯅ ꯄꯥꯡꯂꯒꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯤꯕꯤꯔꯣ ꯑꯩ ꯅꯪꯅ ꯀꯞꯄꯁꯤ ꯎꯔꯒ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯅꯅꯥꯎꯕꯤ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯥꯅ ꯁꯟꯇꯣꯁꯇ ꯃꯨꯟ ꯌꯦꯜꯂꯒ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ ꯂꯝꯕꯤ ꯑꯁꯤꯒꯤ ꯑꯋꯥꯡꯄꯅ ꯆꯠꯂꯒ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯨꯜ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯈꯨꯟ ꯃꯆꯥ ꯑꯗꯨꯗ ꯃꯥꯏꯕ ꯀꯨꯟꯖꯣ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯪ ꯍꯌꯦꯡ ꯆꯠꯂꯣ ꯑꯗꯨꯒ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯀꯧꯔꯛꯑꯣ ꯃꯥꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯕꯅꯤ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯒꯦ ꯃꯥꯕꯨ ꯀꯧꯔꯛꯂꯕ ꯃꯇꯨꯡ ꯑꯩꯅ ꯑꯩꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯂꯤꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯍꯤꯡꯂꯣꯏ ꯅꯪ ꯁꯤꯔꯕꯅꯤ ꯀꯥꯎꯒꯅꯨ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗꯗꯤ ꯁꯟꯇꯣꯁ ꯃꯥꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯀꯅꯤ ꯃꯥꯏꯕ ꯀꯨꯟꯖꯣ ꯍꯌꯦꯡ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯅꯅꯥꯎꯕꯤꯗ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯀꯔꯤꯕꯨ ꯊꯣꯛꯀꯗꯣꯔꯤ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ